ꯚꯤꯛꯇꯔꯁꯨ ꯁꯛꯍꯦꯟꯕꯤꯕꯨ ꯊꯤꯜꯂꯨꯔꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯤꯒ ꯍꯣꯡꯗꯉꯩ ꯂꯣꯡꯅ ꯍꯦꯛꯇ ꯍꯤꯞꯄꯤ꯫ ꯋꯥꯈꯜꯗꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧꯁꯤ ꯀꯔꯝꯅ ꯂꯥꯛꯁꯤꯟꯒꯗꯕꯅꯣ ꯈꯟꯕꯗ꯫ ꯔꯤꯌꯥꯅꯥꯒ ꯃꯃꯥ ꯏꯕꯦꯝꯃ ꯊꯔꯣꯒꯁꯨ ꯆꯥꯛ ꯊꯣꯡꯗꯣꯏꯉꯩ ꯇꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯔꯨꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯧꯔꯛꯏ꯫ "ꯑꯍꯣꯏ ꯏꯆꯦ, ꯔꯤꯌꯥꯅꯥ, ꯏꯅꯦ ꯂꯥꯛꯏꯌꯦ, ꯅꯇꯥꯁꯨ ꯌꯥꯎꯔꯛꯏꯌꯦ"꯫ ꯊꯔꯣꯅ "ꯍꯥꯏ ꯆꯥꯇꯣꯝꯕꯤ, ꯃꯄꯥꯟꯗ ꯃꯤ ꯀꯧꯕ ꯃꯥꯜꯂꯤ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣꯗꯅ"꯫ ꯔꯤꯌꯥꯅꯥꯅ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯔꯨꯕꯤꯅ "ꯑꯩꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ, ꯍꯤꯡꯗꯤ ꯍꯤꯡꯉꯝꯃꯤꯗꯅ"꯫ ꯔꯤꯌꯥꯅꯥ ꯅꯣꯛꯂꯒ "ꯍꯣꯏ ꯏꯕꯦꯝꯃ, ꯇꯥꯗꯕꯒꯤꯅꯦ, ꯍꯦꯛ ꯇꯥꯕꯒ ꯊꯣꯛꯂꯛꯏꯁꯤꯅꯤ"꯫ ꯑꯔꯨꯕꯤꯒꯤ ꯃꯃꯥꯅ "ꯔꯤꯌꯥꯅꯥ, ꯏꯃꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ"꯫ ꯔꯤꯌꯥꯅꯥꯅ ꯂꯩꯌꯦ ꯏꯅꯦ, ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯑꯣ"꯫ ꯑꯔꯨꯕꯤꯅ "ꯑꯩꯗꯤ ꯆꯪꯉꯣꯏ"꯫ ꯔꯤꯌꯥꯅꯥꯅ "ꯀꯩꯒꯤꯅꯣ, ꯂꯥꯛꯑꯣ"꯫ ꯑꯔꯨꯕꯤꯅ "ꯅꯣꯏꯒꯤ ꯑꯃꯗꯣ ꯂꯩꯈꯤꯕ꯭ꯔꯣ"꯫ ꯔꯤꯌꯥꯅꯥꯅ "ꯀꯅꯥꯅꯣ ꯑꯃ ꯍꯥꯏꯗꯤ"꯫ ꯑꯔꯨꯕꯤ ꯅꯣꯛꯂꯒ "ꯑꯣ, ꯐꯁꯨ ꯐꯖꯗꯅ ꯐꯖꯕ ꯌꯥꯝ ꯁꯥꯕꯗꯣ"꯫ ꯔꯤꯌꯥꯅꯥꯅ "ꯑꯩꯈꯣꯏ ꯇꯥꯃꯣꯔꯣ"꯫ ꯑꯔꯨꯕꯤꯁꯨ ꯅꯣꯛꯂꯒ "ꯈꯪꯗꯦꯕꯣ, ꯅꯣꯏ ꯃꯔꯤ ꯂꯩꯕꯗ ꯅꯪꯁꯨ ꯅꯠꯇꯕ, ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯅꯠꯇꯕꯗꯣ"꯫ ꯔꯤꯌꯥꯅꯥꯁꯨ ꯅꯣꯛꯂꯒ "ꯑꯣ ꯂꯩꯌꯦ ꯂꯩꯌꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯉꯁꯤ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯋꯥ ꯂꯥꯡꯒ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯇꯤꯌꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯔꯣꯅ "ꯀꯨꯝꯕꯤꯔꯩ, ꯀꯔꯤ ꯂꯩꯔꯦ? ꯅꯃꯥ ꯅꯆꯥꯗꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ"꯫ ꯀꯣꯝꯕꯤꯔꯩꯅ "ꯍꯣꯏ ꯏꯆꯦ, ꯁꯨꯝ ꯂꯥꯛꯄꯅꯤ"꯫ ꯊꯔꯣꯅ "ꯏꯆꯥ ꯑꯔꯨꯕꯤ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ, ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯊ꯭ꯋꯥꯏꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ"꯫ ꯔꯤꯌꯥꯅꯥꯅ ꯑꯔꯨꯕꯤꯗ ꯃꯤꯆꯤꯗꯨ ꯊꯛ ꯊꯛ ꯈꯠꯆꯤꯜꯂꯤ, ꯑꯗꯨꯒ "ꯆꯠꯂꯣ, ꯀꯧꯔꯨꯆꯣ" ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯔꯨꯕꯤꯁꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯚꯤꯛꯇꯔ ꯀꯧꯕ ꯆꯪꯈ꯭ꯔꯦ꯫ ꯑꯔꯨꯕꯤ ꯚꯤꯛꯇꯔꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯛꯏ꯫ ꯚꯤꯛꯇꯔꯁꯨ ꯈꯪꯏ ꯆꯪꯂꯛꯏꯕꯁꯤ ꯑꯔꯨꯕꯤꯅꯤ ꯍꯥꯏꯕ꯫ ꯁꯠ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ"꯫ ꯑꯔꯨꯕꯤꯅ "ꯑꯩ ꯆꯪꯉꯛꯄ ꯌꯥꯕ꯭ꯔꯣ"꯫ ꯚꯤꯛꯇꯔꯅ "ꯌꯥꯗꯦ, ꯆꯪꯂꯛꯀꯅꯨ"꯫ "ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕ"꯫ "ꯌꯥꯗꯕꯒꯤ"꯫ "ꯃꯔꯝꯗꯣ"꯫ "ꯑꯩꯁꯨ ꯈꯪꯗꯦ"꯫ "ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯕ"꯫ "ꯈꯪꯗꯕꯒꯤ"꯫ "ꯍꯥꯄꯨ, ꯅꯪꯕꯨ ꯉꯥꯎꯔꯕꯣ, ꯑꯩ ꯆꯪꯉꯛꯀꯦ ꯍꯥꯏꯕꯅꯦ"꯫ "ꯑꯩ ꯁꯣꯅꯣ ꯏꯆꯨ ꯍꯦꯛ ꯆꯨꯔꯗꯅ ꯀꯩꯗꯧꯕ ꯆꯪꯉꯛꯀꯦ ꯍꯥꯏꯅꯣ"꯫ ꯑꯔꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯣꯏ ꯕꯥꯖꯤ ꯇꯧꯕꯒꯤ"꯫ ꯚꯤꯛꯇꯔꯅ "ꯁꯣꯏꯔꯣꯏꯀꯣ ꯉꯁꯤ ꯅꯪ"꯫ ꯑꯔꯨꯕꯤꯅ "ꯀꯩꯗꯧꯕꯤꯒꯦꯕ"꯫ ꯚꯤꯛꯇꯔꯁꯨ ꯍꯥꯏꯔꯞ ꯁꯥꯎꯅꯤꯡꯅ "ꯑꯣ, ꯅꯣꯏ ꯅꯄꯥ ꯇꯧꯒꯦꯕ"꯫ ꯑꯔꯨꯕꯤꯗꯨ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯗꯉꯩ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯚꯤꯛꯇꯔꯒꯤ ꯃꯃꯥꯡꯗ ꯃꯈ꯭ꯋꯥꯡꯗꯨ ꯍꯥꯏꯔꯞ ꯃꯦꯠꯂꯒ "ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯏꯄꯥꯗ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯣꯀꯦ, ꯂꯥꯛꯑꯣ ꯆꯠꯁꯦ"꯫ ꯚꯤꯛꯇꯔꯁꯨ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ, ꯑꯗꯨꯒ "ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯕꯣ"꯫ ꯑꯔꯨꯕꯤꯅ "ꯀꯩꯅꯣ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯏꯄꯥ ꯇꯧꯒꯦ ꯍꯥꯏꯗꯥꯏꯅꯦ, ꯀꯩ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯇꯧꯔꯨ ꯂꯥꯛꯑꯣ, ꯆꯠꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ"꯫ ꯚꯤꯛꯇꯔꯅ "ꯑꯩꯗꯤꯅꯦ, ꯋꯥꯈꯟꯁꯦ ꯉꯥꯏꯍꯥꯛꯇ ꯋꯥꯏ ꯁꯪꯅ ꯃꯊꯥ ꯁꯥꯒꯦ ꯇꯧꯕꯁꯦ, ꯃꯁꯤꯒꯤ ꯁꯣꯅꯣ ꯃꯄꯤꯁꯤꯅ ꯀꯣꯛꯀꯁꯦ ꯄꯨꯔꯥ ꯉꯥꯎꯍꯜꯂꯦꯕ"꯫ ꯑꯔꯨꯕꯤꯅ "ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ, ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯈꯩ ꯉꯥꯎꯔꯒ"꯫ ꯚꯤꯛꯇꯔꯅ "ꯑꯣ, ꯑꯩꯁꯦ ꯉꯥꯎꯔꯤꯕ, ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ"꯫ "ꯍꯣꯏꯅꯦꯍꯦ, ꯉꯥꯎꯔꯦꯅꯦ, ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯄꯥꯝꯖꯕꯅ ꯈ꯭ꯔꯣ ꯈꯣꯠꯂꯦꯅꯦꯍꯦ, ꯁꯛꯇꯥꯁꯤꯒ ꯊꯤꯔꯤ ꯈꯨꯊꯤꯁꯤꯒ, ꯑꯩꯗꯤ ꯉꯁꯤꯅꯦ, ꯆꯩ ꯆꯥꯕ ꯃꯤ ꯌꯥꯎꯅꯤꯁꯦ"꯫ ꯑꯔꯨꯕꯤꯅ "ꯐꯔꯦ ꯀꯩꯅꯣ, ꯑꯁꯨꯛ ꯐꯖꯕꯤ ꯑꯩꯁꯦ ꯂꯧꯖꯔꯣ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧꯅ". ꯚꯤꯛꯇꯔꯅ
ꯆꯠꯂꯣꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯔꯨꯕꯤ ꯉꯁꯤꯗꯤ ꯕꯤꯛꯇꯔꯕꯨ ꯇꯁꯦꯡꯅ ꯂꯛꯅꯔꯒꯦ ꯈꯟꯗꯨꯅ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯕꯤꯛꯇꯔꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯦꯛ ꯎꯕꯗ ꯐꯨꯅꯤꯡꯕ ꯐꯥꯎꯕ ꯄꯥꯈꯪ ꯅꯪꯒꯤ ꯅꯁꯛꯁꯦ ꯍꯦꯛ ꯌꯦꯡꯈꯤꯕꯗ ꯏꯪ ꯏꯪ ꯂꯥꯎꯕꯤ ꯑꯔꯨꯕꯤ ꯑꯩꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯄꯥꯛꯁꯦ ꯁꯤꯅ ꯊꯧꯒꯟ ꯃꯆꯥ ꯑꯃꯇꯪ ꯐꯪꯖꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯕꯤꯛꯇꯔꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯄꯥꯛꯇꯨꯅ ꯁꯠ ꯊꯥꯡꯒꯠꯂꯒ ꯕꯤꯛꯇꯔꯒꯤ ꯂꯦꯡꯕꯥꯟ ꯑꯣꯏꯔꯞꯅ ꯁꯦꯠ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯕꯤꯛꯇꯔꯅ ꯑꯁꯦꯡꯕꯒꯤꯒ ꯐꯨꯔꯛꯏꯅꯦ ꯑꯔꯨꯕꯤꯅ ꯈꯥꯏꯗꯨꯝ ꯇꯥꯔꯛꯀꯅꯤ ꯌꯥꯝ ꯊꯨꯅ ꯆꯥꯛꯁꯪꯗ ꯆꯠꯁꯤꯜꯂꯣ ꯅꯇꯨ ꯀꯅꯥꯒꯤ ꯋꯥꯈꯟꯗꯅꯣ ꯅꯪꯅ ꯂꯣꯡꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯤꯗꯦ ꯕꯤꯛꯇꯔꯅ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯔꯨꯕꯤꯅ ꯌꯦꯁ ꯕꯤꯛꯇꯔꯅ ꯌꯦꯁ ꯀꯥꯏꯅ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯒꯤ ꯂꯣꯛꯇꯨ ꯁꯠ ꯍꯥꯡꯂꯒ ꯒꯦꯂꯔꯤꯗ ꯆꯪꯂꯛꯂꯒ ꯁꯛꯍꯦꯟꯕꯤꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯍꯜꯂꯤ ꯑꯔꯨꯕꯤ ꯐꯣꯇꯣꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯀꯩꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯍꯥ ꯑꯁꯤꯒꯤꯔꯣ ꯅꯪꯅ ꯂꯤꯇꯔ 10 ꯆꯟꯕ ꯃꯤꯗꯧꯅ ꯊꯛꯇꯅ ꯉꯥꯎꯔꯤꯗꯣ ꯕꯤꯛꯇꯔꯅ ꯏꯁ ꯁꯤꯌꯥ ꯑꯁꯤꯒꯤꯔꯣ ꯀꯥꯏꯅ ꯑꯊꯤꯕꯤ ꯅꯉꯣꯟꯗꯒꯤꯗꯤ 100ꯗ 100 ꯍꯦꯟꯈ꯭ꯔꯕꯗꯣ ꯑꯔꯨꯕꯤ ꯃꯆꯤꯟꯗ ꯍꯥꯏꯔꯞ ꯄꯣꯝꯊꯣꯛꯂꯒ ꯀꯦꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯃꯤ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯑꯩꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯅꯣꯏꯒꯤ ꯏꯅꯦꯅꯁꯨ ꯍꯥꯏ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯤ ꯍꯦꯛꯇ ꯍꯥꯏ ꯃꯥꯅ ꯌꯦꯡꯕ ꯍꯩꯉꯩ ꯍꯩꯇ꯭ꯔꯒ ꯕꯤꯛꯇꯔꯁꯨ ꯑꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯅꯛꯁꯤꯟꯗꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤꯒꯤ ꯑꯣꯏꯅꯔꯞ ꯇꯧꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯌꯥꯝ ꯐꯖꯩ ꯀꯨꯆꯨꯃꯛꯅ ꯄꯨꯔꯥ ꯇꯤꯀꯤꯅꯤꯗꯣ ꯅꯪꯒꯤ ꯃꯤꯡꯁꯦ ꯇꯤꯀꯤ ꯂꯩꯒ ꯀꯧꯔꯒ ꯆꯞ ꯆꯥꯅꯗꯧꯅꯤ ꯑꯔꯨꯕꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯞꯆꯤꯜꯂꯒ ꯄꯩꯔꯞꯅ ꯕꯤꯛꯇꯔꯗ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯕꯤꯛꯇꯔ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯗꯤ ꯑꯔꯨꯕꯤꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯑꯩꯕꯨ ꯇꯤꯀꯤ ꯂꯩ ꯀꯧꯔꯒ ꯐꯖꯗꯧꯅꯦꯕ ꯕꯤꯛꯇꯔ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ ꯑꯧ ꯐꯖꯗ꯭ꯔꯣ ꯑꯔꯨꯕꯤꯅ ꯃꯗꯨꯒꯤ ꯃꯤꯡꯗꯨꯗꯤꯅꯦ ꯅꯣꯏꯒꯤ ꯅꯇꯨꯗꯣ ꯑꯗꯨꯗ ꯊꯣꯟꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯨꯇ꯭ꯔꯤꯛ ꯂꯨꯕꯤ ꯑꯔꯨꯕꯤ ꯈꯪꯉꯕ ꯂꯩꯖꯍꯧꯔꯣ ꯆꯠꯂꯒꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯔꯪ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯕꯤꯛꯇꯔ ꯅꯣꯛꯂꯒ ꯑꯩ ꯉꯥꯏꯈꯣꯅꯦ ꯑꯁꯦꯡꯕꯒꯤꯒ ꯁꯥꯎꯏꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯔꯨꯕꯤꯁꯨ ꯆꯥꯛꯁꯪꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯊꯔꯣꯅ ꯑꯩꯃ ꯏꯕꯨꯡꯉꯣꯗꯤ ꯂꯩꯍꯧꯔꯕꯣ ꯑꯔꯨꯕꯤꯅ ꯂꯩꯍꯧꯔꯦ ꯏꯅꯦ ꯃꯇꯨ ꯀꯥꯏꯅꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯍꯧꯔꯤ ꯕꯤꯛꯇꯔꯁꯨ ꯑꯔꯨꯕꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯅ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯍꯥꯏꯔꯞ ꯂꯦꯞꯂꯒ ꯁꯠ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯀꯞꯄ ꯎꯔꯒ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯞꯂꯒ ꯊꯣꯛꯈꯤꯗꯅ ꯑꯩ ꯊꯦꯝꯒꯦꯅ ꯇꯥꯟꯅꯔꯛꯄꯅꯦ ꯔꯤꯌꯥꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯈꯪꯂꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯊꯔꯣꯅ ꯀꯔꯤꯅꯣꯅꯦ ꯏꯆꯥꯇꯣꯝꯕꯤ ꯀꯣꯝꯕꯤꯔꯩꯁꯨ ꯅꯣꯛꯂꯒ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯑꯔꯨꯕꯤꯅ ꯏꯃꯥ ꯆꯠꯂꯁꯤꯔꯥ ꯂꯥꯛꯑꯅꯨ ꯍꯥꯏꯌꯦꯕ ꯊꯔꯣꯅ ꯀꯅꯥꯅ ꯂꯥꯛꯑꯅꯨ ꯍꯥꯏꯔꯤꯅꯣꯅꯦ ꯏꯃꯧꯗ ꯕꯤꯛꯇꯔ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯁꯠ ꯆꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯃꯆꯤꯟ ꯊꯤꯕ ꯃꯤꯁꯦ ꯁꯤꯕꯗ ꯃꯩ ꯆꯥꯛꯇꯦ ꯍꯥꯏꯕꯅꯤꯀꯣ ꯑꯔꯨꯕꯤꯅ ꯀꯔꯤ ꯃꯥꯅ ꯍꯥꯏꯗꯨꯕꯨ ꯂꯥꯛꯀꯅꯣꯅ ꯕꯤꯛꯇꯔꯅ ꯍꯥꯏ ꯑꯊꯤꯕꯤ ꯐꯨꯁꯨ ꯃꯥꯅ ꯐꯨꯕꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯔꯥꯟ ꯄꯤꯕꯤꯔꯤꯕ ꯊꯔꯣꯅ ꯍꯥꯏꯔꯝꯅꯤꯌꯦ ꯃꯁꯦ ꯕꯤꯛꯇꯔꯅ ꯑꯣ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤꯗ ꯑꯗꯨ ꯍꯥꯏꯔꯒ ꯑꯔꯨꯕꯤꯗ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯔꯨꯕꯤꯗꯤ ꯕꯤꯛꯇꯔꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯨ ꯎꯕꯗ ꯑꯔꯨꯕꯤꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯃꯤꯠ ꯆꯒꯨꯞ ꯆꯒꯨꯞ ꯍꯦꯛꯇ ꯀꯨꯞꯁꯤꯟꯕꯗꯨ ꯇꯧꯁꯤꯜꯂꯤ
ꯕꯤꯛꯇꯔꯁꯨ ꯇꯨꯝꯇꯛ ꯇꯧꯕ ꯍꯨꯏꯌꯥꯗꯨꯅ ꯃꯥꯒꯤ ꯆꯤꯝꯕꯥꯟꯗ ꯍꯥꯏꯔꯞ ꯆꯤꯛꯂꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯤꯠꯆꯤ ꯊꯛꯈꯠꯆꯤꯜꯂꯤ꯫ ꯑꯔꯨꯕꯤꯁꯨ ꯑꯗꯨ ꯎꯔꯗꯨꯅ ꯕꯤꯛꯇꯔꯅ ꯌꯥꯝ ꯄꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯆꯤꯝꯕꯥꯟꯗꯒꯤ ꯁꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯦ ꯕꯤꯛꯇꯔꯁꯨ ꯁꯠ ꯍꯥꯏꯔꯛꯏ꯫ ꯈꯪꯕ꯭ꯔꯥ ꯅꯪ? ꯀꯣꯝꯕꯤꯔꯩꯅ ꯀꯔꯤꯅꯣꯅꯦ ꯕꯤꯛꯇꯔ? ꯑꯔꯨꯕꯤꯅ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯣ ꯌꯨꯝ ꯆꯠꯂꯁꯦ꯫ ꯊꯔꯣꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ꯫ ꯕꯤꯛꯇꯔꯅ ꯌꯥꯔꯣꯏ ꯆꯦꯡꯒ ꯑꯝꯇ ꯂꯩꯇꯦ ꯅꯌꯨꯝꯗ ꯆꯥꯔꯨꯆꯣ꯫ ꯀꯣꯝꯕꯤꯔꯩ ꯅꯣꯛꯂꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯅꯤꯁꯦ꯫ ꯊꯔꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ, ꯏꯃꯧ ꯑꯔꯨꯕꯤꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯌꯦ, ꯑꯗꯨꯒꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯂꯧꯕ ꯂꯥꯛꯑꯗꯤ ꯏꯃꯧꯁꯦ ꯑꯃꯨꯛ ꯆꯠꯈꯤꯗꯧꯔꯕꯅꯤꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯗꯛꯇꯤ ꯕꯤꯛꯇꯔ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ, ꯇꯞꯅ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯀꯣꯝꯕꯤꯔꯩꯅ ꯍꯣꯏꯅꯦ, ꯅꯪꯕꯨ ꯅꯆꯟꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯕꯗ ꯌꯨꯝꯐꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯈꯟꯕꯗ ꯏꯅꯦꯁꯨ ꯇꯧꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯌꯥꯗꯦ, ꯈꯪꯗ꯭ꯔꯦꯅꯦ ꯀꯝꯗꯧꯁꯤꯒꯦ꯫ ꯑꯔꯨꯕꯤꯅ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯏꯃꯥ, ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ꯫ ꯔꯤꯌꯥꯅ ꯃꯔꯛ ꯊꯠꯂꯒ ꯏꯅꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯁꯅꯨꯗ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ, ꯂꯩꯖꯁꯅꯨ ꯃꯁꯥꯅꯁꯨ ꯌꯥꯗꯕꯅꯤꯅ꯫ ꯕꯤꯛꯇꯔꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯕꯤꯛꯇꯔꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫